Hairang Leirang Channel na mayamgidamakta pujarakliba Fungawari Leisabi Taret. Thaina mamangaida khullamada hingsabi amakhak leirami. Hingsabi asina khulladugi mising asi mana numidangi matamda hingsabi oina olaga charami. Mana nungtigi asum sabana khulladuda chananaba miyamata leitrabada hingsabi asi chara kaya henduna leirami. Hingsabi asina leiriba khullasigi thangnaba khullasida mama mapa leitraba nupi ngakta taret leiba imung amadi leirami. Nupi sing adu leisabi ngaktani masak matau loina changkholi thabak suba nomba yamna kalli. Makhoi taret asi thabak suba matamda loinamak chatminai. Mi singna makhoi bu kalai adubu kana amatana makhoi bu usit thawoidaba tawbide. Maramdi makhoi taret asi lamchat phajabi ngakta oina tawrami. Asumna leisabi taret lei haibasi hingsabi asina taraboredo. Madudagi leisabi taret asi magi machinjak oirage khanduna thangnaba khulladuda hingsabi adu lakli. Hingsabi aduna angang amagi saklon lauraga lambida kaptuna leiba adu leisabi taret na thengnaredo. Madudagi makhoina angang asibu kanagi machano hangbada kana amatana makhoigini haidrabada leisabi taret na aikhoi yoklasi haiduna mayumda purakle. Leisabi taret aduna nongma nongmagi sinaduna angang adubu yoklasi haina yanaraduna makhoi taret na hainarami. Asumna ahanbagi mache asina ngasidi inauna khoi chatlo iche angang asi lauhorage nakhoina sananaba pumnamak iche na thonglaga thanamlage haibadagi manausing adu chatkhri. Masena iruzaraga sak ising thong thaktuna magi saruk thamle aduga machena mapalda thabak khara tawkhiba tanja asida hingsabi angang aduna haugallaklaga loina chathokle. Asumna machin manaw mathang angang asi lauduna numit tarukni haukraba matungda aroiba manaw nupi atombi asigi pali laktuna ngasidi iche mayam nanaw leijahorage aina angang asi sena horage haiduna leihorami. Manaw nupi atonbina sak thongba loiraga sak adu safuda adum thamlami aduga atombi asina ngasidi kanano chak sariba mi asi yenglage haiduna mana hana sak khara thiduna sathoklaga potharage haiduna phamungda tumsinnaduna leirami. Ma tumkhre khanduna angang aduna hingsabi masak adu lauraga sak adu sathoktuna leiba adu ure. Manaw nupi atombi kibaga loinana mache sing laklaga tamge khanduna tuminna leire. Mache sing adu thabak halaklami. Manaw nupi atombina mache singbu irujarusi pukrida haina kauraga angang adu phakta tumhanduna thanamlaga chatkhre. Manaw atombina macheda angang asi achamba nate masi hingchabina onba angang ni hairami. Karigumba maga leiminaba tarabadi aikhoi loina siba tare aduna aikhoi mafam asi thadoktuna chatlasi haina hingchabi angangna tumlingai tanja asi ngairaga makhoi taret mak yamna thuna yumadu thadoktuna chatkhirami. Hingchabi aduna mikap thoklakpa matamda makhoi taret leiramdaba ubada kadaida chatkre haina koithi thirami. Hingchabi asina thiba phangdrabada yum yanglen karaga yengba matamda makhoi taret na chatpadu ure. Hingchabi aduna nakhoina aibu hundoktuna chatlaba phai khangani leiramu aina nahan makhai nakhoibu chadabadi nakhoina aibu luna thamlakpa aduda chadabani nakhoina chelabanina aina nakhoibu chaba tare phai khangani haiduna makhoibu tanaraklami. Leisabi taret asina asum lakpana
ꯋꯥꯔꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏ ꯇꯔꯦꯠꯅ ꯊꯨꯡꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯇꯔꯦꯠꯅ ꯆꯪꯂꯒ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯏꯃꯨꯡ ꯑꯁꯤꯕꯨ ꯍꯥꯏꯅ ꯀꯧꯕꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯊꯣꯔꯛꯂꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ "ꯏꯕꯦꯝꯃ, ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯇꯔꯦꯠꯅ "ꯏꯃꯥ, ꯑꯩꯈꯣꯏ ꯑꯊꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ" ꯋꯥꯗꯨꯅ "ꯏꯃꯥꯒꯤ ꯌꯨꯝꯗꯒꯤ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯆꯒꯦ ꯍꯥꯏꯗꯨꯅ ꯆꯪꯖꯔꯛꯄꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯇꯔꯦꯠꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤꯗꯨꯅ ꯄꯦꯜꯂꯗꯨꯅ "ꯀꯔꯤꯒꯤ ꯏꯁꯤꯡꯗꯪ ꯊꯛꯀꯅꯤ, ꯆꯥꯛꯁꯨ ꯆꯥꯒꯗꯕꯅꯤ, ꯑꯗꯨꯒ ꯏꯃꯥꯒꯤ ꯅꯥꯛꯇ ꯄꯣꯊꯥꯈꯣ, ꯌꯨꯝ ꯑꯁꯤ ꯏꯃꯥ ꯏꯇꯣꯝꯇꯅꯤ ꯂꯩꯔꯤꯕ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯇꯔꯦꯠ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯄꯣꯊꯥꯔꯦ꯫ ꯃꯈꯣꯏꯅ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯍꯜ ꯍꯅꯨꯕꯤ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤꯉꯩ ꯌꯨꯝ ꯑꯗꯨ ꯃꯁꯥ ꯅꯥꯟꯅ ꯊꯝꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯈꯪꯗꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯇꯔꯦꯠꯅ ꯏꯕꯦꯟꯒꯤ ꯌꯨꯝ ꯑꯗꯨꯅꯤ ꯍꯥꯏꯔꯕꯗ ꯑꯍꯜ ꯑꯗꯨ ꯍꯔꯥꯎꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯀꯠꯄꯤꯔꯛꯄ ꯐꯤꯒꯦ ꯐꯅꯦꯛ, ꯃꯨꯀꯥꯒꯤ ꯐꯤꯁꯤꯡ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇ ꯄꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯇꯔꯦꯠꯄꯨ ꯃꯇꯧ ꯀꯔꯝꯅ ꯏꯕꯦꯟꯒꯤꯗ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ "ꯏꯕꯦꯟ, ꯅꯁꯨ ꯇꯔꯦꯠ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯃ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯆꯝꯕ ꯑꯉꯥꯡ ꯑꯣꯏꯔꯝꯗ꯭ꯔꯦ, ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯑꯉꯥꯡ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨꯗꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯑꯩꯈꯣꯏ ꯇꯔꯦꯠ ꯆꯦꯜꯂꯛꯄꯅꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯇꯔꯦꯠꯇ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ, ꯑꯗꯨꯅ ꯅꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯍꯥꯠꯅꯅꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ" ꯍꯥꯏꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯌꯧꯕ ꯉꯝꯗꯅꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯃꯔꯤ ꯑꯁꯤ ꯁꯩ ꯇꯤꯡꯈꯪ ꯉꯥꯛꯇ ꯊꯥꯔꯣ, ꯑꯗꯨꯒ ꯃꯁꯤꯅ ꯅꯈꯣꯏ ꯇꯔꯦꯠꯄꯨ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ꯫ ꯍꯅꯨꯕꯤꯒꯤ ꯋꯥꯁꯤ ꯇꯥꯔꯕꯗ ꯂꯩꯁꯥꯕꯤ ꯇꯔꯦꯠ ꯑꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯃꯥꯏꯀꯩ ꯃꯔꯤꯗ ꯁꯩ ꯇꯤꯡꯈꯪ ꯊꯥꯔꯦ, ꯌꯨꯝꯒꯤ ꯀꯣꯟꯊꯣꯡꯗꯁꯨ ꯊꯦꯠꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯕꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯈꯣꯏ ꯇꯔꯦꯠ ꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯅꯨꯕꯤꯒꯤ ꯌꯨꯝꯗ ꯂꯩꯕ ꯎꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯃꯈꯣꯏꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯁꯩ ꯇꯤꯡꯈꯪ ꯑꯗꯨꯅ ꯊꯤꯟꯕꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯍꯨ ꯀꯥꯗꯨꯅ ꯁꯤꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯁꯥꯕꯤ ꯇꯔꯦꯠ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯂꯩꯈꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯂꯥꯟꯗꯕꯅ ꯖꯣꯏꯅꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯅꯨꯄꯥ ꯑꯅꯤ ꯌꯨꯝ ꯊꯪꯅꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯉꯤ, ꯕꯦꯚꯥꯔ ꯀꯥꯏꯗꯦ, ꯃꯤꯉꯣꯟꯗ ꯂꯥꯟꯗꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ, ꯂꯧꯅꯝ ꯇꯧꯕ, ꯃꯤꯅꯝ ꯃꯉꯥꯡꯕ ꯅꯨꯄꯥꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯊꯕꯛ ꯁꯨꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯧꯅꯔꯦ꯫ ꯑꯗꯨꯒ ꯑꯔꯥꯞꯄ ꯂꯝꯗꯝ ꯑꯃꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯨꯁꯤ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯝꯗꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯪꯂꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯀꯟꯅ ꯁꯨ ꯅꯣꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯄꯦꯟꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯄꯩꯁꯥ ꯆꯞ ꯆꯞ ꯃꯥꯟꯅꯅ ꯄꯤꯕꯤꯔꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯗꯨꯅ ꯑꯁꯨꯝ ꯍꯜꯂꯛꯄꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯟꯈꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯣꯠꯌꯣꯝ ꯐꯥꯛꯇꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯄꯩꯁꯥ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨ ꯍꯜꯂꯛꯂꯒ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯄꯩꯁꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯝꯗ꯭ꯔꯦ꯫
ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯄꯩꯁꯥ ꯑꯗꯨ ꯇꯥꯍꯧꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯃꯥꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯗ ꯑꯩꯗꯤ ꯌꯨꯝꯗ ꯀꯔꯝꯅ ꯍꯟꯒꯅꯤ? ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯩꯁꯥ ꯇꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯠꯂꯨꯔꯒ ꯄꯩꯁꯥ ꯑꯃꯠꯇ ꯄꯨꯗꯅ ꯀꯔꯝꯅ ꯌꯨꯝꯗ ꯍꯟꯒꯗꯧꯔꯤꯕ ꯍꯥꯏꯅ ꯃꯔꯨꯞꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯟꯈ꯭ꯔꯦ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯐꯪꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯕꯛ ꯁꯨꯐꯝ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯇꯨꯔꯦꯟ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯋꯥꯏꯈꯨ ꯑꯆꯧꯕ ꯑꯃ ꯊꯦꯡꯅꯔꯦ꯫ ꯊꯦꯡꯅꯔꯤꯕ ꯋꯥꯏꯈꯨ ꯑꯗꯨ ꯃꯥꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯅꯨꯃꯤꯠ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯔꯝꯗꯨꯅ ꯃꯥꯒꯤ ꯆꯪꯖꯐꯝ ꯂꯩꯇꯗꯨꯅ ꯀꯩꯊꯦꯜꯒꯤ ꯃꯆꯤ ꯑꯃꯗ ꯂꯦꯛꯂꯦ꯫ ꯃꯍꯥꯛꯅ ꯀꯩꯊꯦꯜꯗꯨꯗ ꯃꯩ ꯊꯥꯔꯒ ꯂꯩꯔꯤꯉꯩꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ ꯐꯝꯅꯥꯏꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯃ ꯀꯩꯊꯦꯜꯒꯤ ꯃꯆꯤꯗ ꯃꯩ ꯊꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯪꯂꯛꯏ, "ꯅꯨꯄꯥ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ?" ꯃꯗꯨꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ, ꯑꯇꯣꯞꯄ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯆꯪꯖꯐꯝ ꯂꯩꯇꯗꯨꯅ ꯀꯩꯊꯦꯜ ꯃꯆꯤ ꯑꯁꯤꯗ ꯂꯦꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯂꯩꯔꯕꯗꯤ ꯁꯨꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥꯅꯦ? ꯃꯗꯨ ꯌꯥꯔꯕꯗꯤ ꯉꯁꯤ ꯑꯍꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗ ꯂꯦꯛꯍꯟꯒꯅꯤ"꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯅ "ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯕꯤꯔꯛꯎ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ, "ꯅꯪ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕ ꯉꯝꯒꯗ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯃꯗꯨꯗꯤ ꯑꯩ ꯉꯝꯖꯔꯣꯏ꯫ ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯀꯔꯝꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤꯗꯨꯅ, "ꯃꯥꯒ ꯂꯨꯍꯣꯡꯂꯕꯗꯤ ꯅꯪ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯕꯨ ꯂꯥꯏꯕꯛ ꯌꯦꯡꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ "ꯍꯣꯏ, ꯑꯩ ꯍꯣꯡꯖꯔꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ꯫ ꯃꯟꯇ꯭ꯔꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯌꯦꯡ ꯂꯨꯍꯣꯡꯒꯗꯧꯕꯅꯤ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯍꯦꯛꯇ ꯁꯤꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯈꯤꯕ ꯅꯨꯄꯥ ꯃꯁꯤꯡ ꯑꯁꯤ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯕꯤꯅꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯅꯕ ꯕꯣꯔ ꯑꯃ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯊꯥ ꯁꯥꯗꯨꯅ ꯂꯥꯛꯄꯗ "ꯏꯕꯨꯡꯉꯣ, ꯅꯪꯒ ꯊꯦꯡꯅꯔꯤꯕꯁꯤꯅꯤ" ꯍꯥꯏꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯤꯠ ꯅꯥꯟꯅ ꯂꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯈꯤꯗꯦ꯫ ꯇꯁꯦꯡꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯤꯔꯝꯃꯤ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ, "ꯑꯩꯗꯤ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯛ ꯋꯥꯅꯊꯕꯛ ꯁꯨꯔꯨꯔꯒ ꯄꯩꯁꯥꯁꯨ ꯇꯥꯍꯧꯕ ꯀꯩꯗꯧꯔꯨꯗꯣꯏꯅꯣ? ꯑꯩꯇ ꯁꯤꯒꯦ ꯁꯤꯖꯈ꯭ꯔꯁꯅꯨ" ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨꯗꯒꯤ ꯑꯃꯒꯁꯨ ꯍꯦꯟꯅ ꯁꯔꯨꯛ 2 ꯊꯣꯛꯅ ꯐꯪꯂꯦ꯫ ꯐꯪꯂꯤꯕ ꯄꯩꯁꯥꯗꯨꯗꯒꯤ ꯃꯥꯅ ꯍꯜꯂꯛꯄꯗ ꯁꯟ ꯄꯥꯕꯣꯠ 2 ꯂꯩꯔꯛꯇꯨꯅ ꯁꯟꯗꯨꯅ ꯄꯩꯁꯥ ꯇꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯀꯩꯗꯧꯕꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯪꯖꯈꯤ꯫ ꯃꯗꯨꯗ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯝꯈꯥꯡꯗꯒꯤ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯒ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯛꯂꯦ꯫ ꯍꯤꯡꯂꯤ ꯍꯥꯏꯕꯗ ꯃꯉꯥꯏꯔꯦ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯣꯡꯗꯨꯅ ꯂꯩꯔꯦ꯫ ꯁꯣꯝꯗꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨ ꯃꯟꯇ꯭ꯔꯤꯒ ꯂꯩꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯗ "ꯅꯨꯄꯥ ꯑꯃ ꯂꯩꯔꯦ, ꯕꯣꯔ ꯑꯣꯏꯕꯤꯅꯕ" ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯨꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯒꯤ ꯕꯣꯔ ꯑꯣꯏꯕꯤꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯗꯨꯗ ꯍꯌꯦꯡ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫
ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯟꯁꯤꯡ ꯑꯗꯨꯅ ꯐꯖꯈ꯭ꯔꯕ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯎ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯦ꯫ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯄꯨꯁꯤꯟꯗꯨꯅ ꯊꯅꯝꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨ ꯐꯃꯨꯡꯗ ꯍꯤꯞꯂꯝꯃꯤ꯫ ꯃꯥꯅ ꯐꯥꯔꯛꯄ ꯋꯥꯏꯈꯨ ꯑꯗꯨꯗꯤ ꯃꯥꯅ ꯁꯨꯡꯇꯥ ꯊꯥꯗꯣꯛꯇꯦ, ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯊꯅꯝꯂꯤ꯫ ꯐꯃꯨꯡꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯤ, ꯀꯔꯤꯒꯤꯅꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯁꯤ ꯍꯥꯏꯔꯤꯕꯁꯤ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯋꯥꯏꯈꯨ ꯑꯗꯨꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯜꯂꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯥꯅ ꯈꯜꯂꯤ, ꯀꯔꯤꯒꯤꯅꯣ ꯋꯥꯏꯈꯨ ꯑꯁꯤꯅ ꯈꯣꯠꯂꯤꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯋꯥꯏꯈꯨ ꯑꯗꯨꯕꯨ ꯊꯥꯗꯣꯛꯏ꯫ ꯃꯗꯨꯗꯒꯤ ꯋꯥꯏꯈꯨ ꯑꯗꯨꯅ ꯐꯟꯗꯣꯔꯛꯇꯨꯅ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯂꯤꯟ ꯑꯆꯧꯕ ꯑꯃꯅ ꯃꯥꯕꯨ ꯆꯤꯛꯀꯗꯕꯒꯤ ꯇꯧꯔꯝꯕ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯟ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛꯁꯨ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯋꯥꯏꯈꯨ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯒ ꯇꯨꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯟꯇ꯭ꯔꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯅꯨꯄꯥ ꯑꯗꯨ ꯁꯤꯔꯝꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯔꯥꯎꯅꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯂꯦ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯊꯕꯛ ꯁꯨꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯥꯗꯤ ꯍꯥꯟꯅ ꯊꯕꯛꯇ ꯁꯨꯗꯨꯅ ꯂꯩꯔꯛꯄꯅꯤꯅ ꯊꯕꯛ ꯑꯗꯨꯝ ꯁꯨꯅꯤꯡꯏ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯁꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯂꯦꯝꯊꯣꯛꯍꯟꯅꯤꯡꯗꯨꯅ ꯁꯥꯎꯖꯤꯟꯅꯩ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯏꯕꯦꯝꯃ, ꯑꯩꯗꯤ ꯆꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯅꯨꯄꯥꯗꯨꯅ, ꯏꯕꯦꯝꯃ, ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯅꯤ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥꯒꯗꯣ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ? ꯑꯗꯨꯅ ꯏꯕꯦꯝꯃ, ꯑꯩ ꯆꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ, ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯗꯤ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯑꯗꯨꯅ ꯏꯆꯦꯒ ꯑꯉꯥꯡꯒꯗꯣ ꯂꯧꯔꯨꯁꯤ, ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯗꯨꯗꯒꯤ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝꯒ ꯅꯨꯄꯤ ꯑꯗꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯂꯥꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯃꯥꯒ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯃꯅꯥꯏ ꯃꯁꯟꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯧꯕ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯀꯜꯂꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯤꯟ ꯌꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯆꯦꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯆꯦ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯍꯔꯥꯎꯅ ꯌꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫